ꯑꯩ ꯈꯟꯕꯗꯅꯦ ꯆꯥꯛꯁꯦ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤꯕꯣ ꯑꯗꯨ ꯑꯩꯗꯤ ꯑꯃꯈꯛꯇꯤ ꯈꯟꯖꯔꯦ ꯁꯤ ꯆꯨꯅꯤꯁꯦ ꯄꯨꯔꯥ ꯍꯥꯏ ꯇꯧꯕꯤꯔꯤ ꯏꯟꯇ꯭ꯔꯣꯗ ꯍꯥꯏ ꯀ ꯍꯥꯏ ꯌꯥꯗꯦ ꯍꯥꯏ ꯑꯩꯈꯣꯏꯔꯣꯝ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏꯔꯣꯝ ꯂꯂꯥ ꯆꯠꯂꯨꯒꯦ ꯃꯣꯃꯣ ꯆꯥꯕꯁꯨ ꯋꯤꯟꯇꯔꯒꯤ ꯐꯤꯔꯣꯟ ꯑꯃꯐꯥꯎ ꯂꯩꯗ꯭ꯔꯤ ꯑꯗꯨꯒꯤ ꯑꯃꯃꯝ ꯁꯨꯝ ꯂꯩꯔꯨꯒꯦ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯑꯗꯒꯤ ꯌꯧꯔꯛ ꯎꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯔꯨꯕꯤꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯅꯣꯛꯏꯕ ꯃꯥ ꯑꯩꯁꯦ ꯈꯤꯇꯪ ꯄꯁꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯀꯥꯏꯗꯩ ꯐꯛ ꯈꯔ ꯁꯦꯠꯅ ꯄꯨꯔꯛꯏꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯑꯁꯤ ꯕꯦꯒꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯒꯨꯍꯥꯇꯤꯗꯩ ꯂꯩꯕꯤꯔꯛꯄꯗꯨꯅꯦꯕ ꯃꯃꯥꯡꯒꯤ ꯆꯠꯂꯨꯕꯗꯨꯒ ꯑꯗꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯪꯉꯦꯕ ꯅꯪ ꯃꯥꯏ ꯕꯦꯒꯇꯣ ꯄꯨꯗꯦ ꯅꯪ ꯄꯥꯝꯗ꯭ꯔꯕ ꯍꯥꯏꯅ ꯍꯪꯉꯦꯕ ꯑꯩꯅ ꯄꯥꯝꯃꯤꯗꯨꯏ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯗꯅ ꯇꯧꯔꯤꯅꯦꯅ ꯑꯗꯨꯅ ꯉꯁꯤ ꯄꯨꯔꯤꯅꯤ ꯅꯨꯡꯁꯥ ꯁꯥꯏꯍꯦ ꯅꯨꯡꯁꯥꯗꯅ ꯈꯔ ꯅꯨꯡꯁꯥ ꯎꯔꯒ ꯈꯔ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃꯐꯥꯎ ꯐꯥꯎꯗ꯭ꯔꯦ ꯈꯔꯪꯗꯪ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯁꯦꯝꯕ ꯉꯛꯇ ꯑꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯉꯁꯤꯁꯦ ꯄꯣꯠ ꯆꯩꯒ ꯈꯔ ꯂꯩꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯀꯩ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯁꯨ ꯁꯨꯝ ꯅꯣꯛꯁꯟꯅꯔꯤꯅꯤ ꯀꯩꯝ ꯅꯨꯡꯉꯥꯏꯇꯦꯉꯣ ꯀꯩꯗꯧꯔꯝꯃꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯇꯔꯨꯕꯤ ꯂꯥꯛꯄꯩ ꯀꯥꯟꯅꯕ ꯍꯥꯏꯕꯨꯅꯦ ꯄꯩꯁా ꯇꯤꯡꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯉꯔꯥꯡ ꯄꯤꯁꯨꯝ ꯂꯣꯏ ꯐꯣꯏꯕꯤꯔꯦ ꯄꯤꯁꯨꯝꯗꯤ ꯃꯥ ꯀꯩꯅꯣꯅ ꯑꯗꯨꯝ ꯄꯥꯛꯈꯣꯏꯅ ꯐꯣꯏꯔꯦ ꯑꯩ ꯁ꯭ꯋꯥꯏ ꯈꯔꯁꯤꯅ ꯂꯪꯅ ꯐꯣꯏꯔꯦ ꯃꯥ ꯑꯃ ꯂꯩꯕꯒꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯃꯦꯟꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯤꯇꯤꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯆꯟꯕꯤ ꯃꯥꯜꯂꯤꯅꯦ ꯍꯥꯏꯅ ꯁ꯭ꯋꯤꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩ ꯈꯟꯖꯕ ꯑꯩꯈꯣꯏ ꯁ꯭ꯋꯤꯇꯤꯁꯦ ꯌꯥꯝ ꯃꯥꯜꯂꯤ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯕꯣꯏꯅꯁꯨꯅꯦ ꯑꯩ ꯅꯠꯇꯦ ꯑꯗꯨ ꯅꯅꯥꯎꯅꯤ ꯃꯥꯜꯂꯦ ꯑꯩꯗꯣ ꯉꯥꯎꯔꯕꯣ ꯀꯔꯝꯕꯅꯣ ꯁ꯭ꯋꯤꯇꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯇꯔꯨ ꯆꯟꯕꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯒꯤꯗ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥ ꯇ꯭ꯔꯛꯇꯣ ꯑꯩ ꯈꯥꯝꯒꯦꯔꯥ ꯈꯥꯝꯃꯣ ꯇꯥꯅꯧ ꯆꯠꯂꯣ ꯀꯥꯔꯣ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯑꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯂꯥꯗ ꯂꯥꯛꯑꯃꯤꯅ ꯗꯥꯏꯔꯦꯛ ꯑꯍꯥꯟꯕꯗ ꯑꯦꯝ ꯕꯖꯥꯔꯗ ꯑꯣꯏꯅ ꯆꯪꯉꯦ ꯃꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯇꯧꯔꯝꯃꯤꯁꯦ ꯌꯦꯡꯉꯨ ꯆꯣ ꯍꯥꯏꯔꯣ ꯃꯌꯥꯝ ꯑꯦꯝ ꯕꯖꯥꯔꯗꯅꯦ ꯐꯖꯕ ꯁꯣꯇꯔ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯊꯍꯧꯔꯦ ꯃꯣꯏꯁꯦ ꯍꯞꯇꯥꯒꯤ ꯁꯨꯝꯅꯦ ꯐꯤꯁꯤꯡꯁꯦ ꯁꯨꯝ ꯄꯨꯊꯔꯕ ꯂꯦꯞꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯁꯥꯡ ꯂꯧꯔꯛꯇꯦ ꯑꯦꯝ ꯕꯖꯥꯔ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯀꯥꯞꯃꯟꯒꯤꯅ ꯑꯗꯨꯏ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏ ꯆꯠꯂꯤꯁꯦ ꯑꯗꯣ ꯃꯣꯕꯥꯏꯜꯒꯤ ꯑꯄꯥꯝꯕꯁꯨ ꯁꯤꯒꯅꯦ ꯏꯂꯩ ꯂꯩꯇꯦꯕ ꯁꯥꯏꯖ ꯃꯆꯥꯗꯣ ꯐꯤꯕꯨꯗꯤ ꯃꯌꯥꯝ ꯂꯩ ꯐꯤ ꯂꯩꯇꯕꯗꯤ ꯐꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯃꯣꯕꯥꯏꯜꯒꯤꯁꯨ ꯑꯩꯈꯣ ꯃꯩꯇꯩ ꯗꯨꯀꯥꯟꯗ ꯑꯣꯏ ꯂꯩꯔꯨꯔꯁꯦ ꯍꯥꯏꯅꯅꯦ ꯑꯗꯩ ꯗꯥꯃꯤꯅꯥ ꯂꯣꯏꯗꯩꯁꯨ ꯆꯪꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂ ꯂꯥꯛꯏꯕ ꯀꯨꯏꯔꯦꯕ ꯆꯪꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯆꯥꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯤꯒ ꯄꯥꯏꯔꯤꯕ ꯋꯨꯜꯒꯤ ꯀꯨꯔꯇꯤꯁꯦ ꯑꯁꯤꯁꯦ ꯐꯖꯩꯌꯦꯕ ꯑꯩ ꯂꯧꯒꯦꯗꯤ ꯈꯜꯂꯒꯅꯦꯀꯣ ꯁꯨꯝ ꯅꯤꯡꯊꯝꯊꯥꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯌꯦꯕ ꯋꯨꯜꯒꯤ ꯀꯨꯔꯇꯤꯗꯤ ꯑꯗꯨꯅ ꯑꯩꯅꯅꯦ ꯁꯨꯝ ꯂꯧꯔꯛꯇ꯭ꯔꯦ ꯁꯤꯁꯦ ꯂꯧꯁꯤꯔꯥ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯒ ꯑꯗꯨꯒ ꯑꯁꯨꯝ ꯀꯩꯅꯣꯃ ꯑꯩꯒꯤ ꯋꯨꯜꯒꯤ ꯀꯩꯅꯣꯃ ꯁ꯭ꯂꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯅ ꯂꯧꯔꯦ ꯀꯦꯝ ꯂꯧꯗ꯭ꯔꯦ ꯂꯨꯄꯥ 200 ꯂꯤꯁꯤꯡ ꯈꯛꯇꯪ ꯈꯔ ꯂꯧꯔꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯤꯇꯤꯁꯤꯅꯅꯦꯀꯣ ꯃꯉꯣꯟꯗ ꯑꯩꯅ ꯐꯣꯟꯁꯦ ꯄꯥꯏꯍꯜꯂꯦꯕ ꯑꯗꯣ ꯃꯥꯅꯅꯦꯀꯣ ꯁꯤ ꯇꯟꯖꯥꯁꯤꯒ ꯚꯤꯗꯤꯑꯣ ꯅꯝꯃꯦ ꯑꯩ ꯁꯨꯝ ꯈꯪꯗꯦꯉꯣ ꯁꯠꯇꯔꯨꯕꯤꯁꯨ ꯈꯪꯗꯦ ꯏꯕꯥꯅꯤꯃꯛ ꯁꯨꯝ ꯂꯦꯞꯄꯤꯃꯤ ꯑꯗꯨꯗ ꯑꯩꯅ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯚꯤꯗꯤꯑꯣ ꯅꯝ ꯂꯩꯔꯝꯃꯦꯕꯀꯣ ꯐꯣꯟꯁꯦ ꯕꯦꯔꯥ ꯑꯣꯏꯔꯦ ꯋꯥꯎꯔꯦ ꯉꯁꯤꯗꯤ ꯑꯦꯝ ꯕꯖꯥꯔꯗꯩ ꯄꯣꯠꯀ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦ ꯑꯗꯩ ꯑꯦꯝ ꯕꯖꯥꯔꯁꯦ ꯎꯠꯃꯟꯒꯤꯅ ꯇꯜꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯖꯥꯡꯅ ꯊꯧꯔꯦ ꯑꯩ ꯀꯩꯅꯣꯝꯒ ꯄꯦꯟ ꯑꯃꯒ ꯂꯧꯔꯒ
ꯍꯧꯖꯤꯛ ꯀꯥꯏꯋꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯦ ꯃꯣꯕꯥꯏꯜꯅꯤꯒꯤ ꯃꯃꯜ ꯈꯔ ꯂꯩꯔꯨꯔꯒꯦ ꯑꯗꯒꯤ ꯍꯜꯂꯒꯦ हे प्रभु ngasi mi karam ꯂꯩꯔꯝꯗꯦꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯥꯃꯤꯅꯥꯜ ꯗꯨꯀꯥꯟꯗ ꯑꯣꯏ ꯆꯪꯉꯦ ꯀꯩꯀꯩꯅꯣ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯆꯤꯡꯕ ꯌꯦꯡꯒꯦ ꯆꯤꯡꯕꯗꯪ ꯁꯦꯟꯗꯣꯛꯑ ꯌꯦꯡꯒꯦ ꯃꯥꯏ ꯉꯛꯇꯣ ꯎꯍꯜꯂꯧꯅꯦ ꯐꯤꯗꯣ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒꯅꯦ ꯑꯗꯨꯏꯁꯨ ꯁꯤꯅꯗꯤ ꯐꯖꯩꯕꯣ ꯁꯤꯃꯇꯪ ꯍꯥꯡꯒꯦ ꯑꯁ ꯃꯌꯥꯝꯁꯤ ꯂꯤꯠꯂꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯣꯟ ꯃꯣꯟ ꯂꯥꯎꯔꯒ ꯑꯗꯨꯅꯦ ꯃꯌꯥꯝ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯐꯖꯗꯤ ꯐꯖꯩ ꯁ꯭ꯔꯛꯒꯨꯝꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯁ꯭ꯔꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯁꯤꯒꯨꯝꯕꯁꯦ ꯃꯣꯕꯥꯏꯜꯁꯨ ꯄꯥꯝꯗ꯭ꯔꯦ ꯗꯥꯃꯤꯅꯥꯜ ꯗꯨꯀꯥꯟꯗꯩ ꯑꯃꯨꯛ ꯊꯣꯛꯂꯦ ꯃꯣꯕꯥꯏꯜꯅꯤ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯃꯣꯏꯁꯤꯒ ꯏꯆꯦ ꯑꯃꯒꯤ ꯗꯨꯀꯥꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯐꯤ ꯌꯣꯟꯕ ꯏꯆꯦꯒꯤ ꯗꯨꯀꯥꯟ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯆꯥꯔ ꯃꯈꯜ ꯃꯈꯜꯒꯤ ꯁꯤꯒ ꯂꯣꯏ ꯐꯪꯒꯅꯤ ꯁꯤꯒꯅ ꯆꯅꯝ ꯑꯆꯥꯔ ꯃꯣꯔꯣꯛ ꯑꯆꯥꯔ ꯁꯤꯡ ꯑꯆꯥꯔ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯒꯁꯨ ꯉꯥ ꯀꯩ ꯃꯌꯥꯝ ꯌꯣꯜꯂꯦ ꯃꯌꯥꯝ ꯃꯣꯕꯥꯏꯜꯅꯤ ꯌꯦꯡꯉꯨꯗꯣ ꯍꯧꯖꯤꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯔꯤ ꯃꯣꯏ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯑꯏꯪꯕ ꯊꯩ ꯈꯪꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯑꯆꯥꯕ ꯊꯩ ꯃꯣꯏꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯀꯔꯝꯕ ꯆꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯥꯏꯁꯦ ꯎꯕ꯭ꯔꯥ ꯑꯩꯗꯤ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯆꯥꯅꯤꯡꯗꯦ ꯁꯤ ꯃꯍꯨꯠꯇꯩ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯑꯃ ꯑꯇꯣꯞꯄ ꯑꯃ ꯆꯥꯅꯦꯕ ꯃꯣꯕꯥꯏꯜꯅ ꯄꯤꯖꯔꯣꯏꯕ ꯑꯗꯨꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯏꯆꯦꯒꯤ ꯗꯨꯀꯥꯟꯗ ꯐꯝꯃꯤꯑꯕ ꯐꯤꯗꯣ ꯑꯃꯨꯛ ꯌꯦꯡꯒꯦ ꯁꯤꯒꯩ ꯃꯣꯏꯅꯗꯣ ꯏꯆꯦꯗꯣ ꯂꯥꯛꯑꯦ ꯑꯗꯣ ꯈꯟꯈꯤꯒꯦ ꯈꯜꯂꯨꯔꯒ ꯎꯠꯂꯛꯀꯦ ꯇꯔꯨꯕꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯁ꯭ꯋꯤꯇꯤꯗꯤ ꯍꯧꯖꯤꯛ ꯃꯥ ꯐꯤ ꯂꯤꯁꯜꯂꯤ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤ ꯏꯁꯇ꯭ꯔꯤ ꯆꯥꯕꯤ ꯅꯠꯇꯦ ꯃꯁꯥꯒꯤꯅꯤ ꯁꯤꯁꯦ ꯃꯁꯥꯒꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯅꯪꯒꯤ ꯄꯨꯔꯥ ꯑꯃꯈꯛꯇꯣ ꯅꯠꯇꯦꯕ ꯅꯪ ꯄꯨꯔꯥ ꯂꯥꯏꯟ ꯑꯣꯏꯔꯅꯤ ꯂꯥꯏꯟꯅꯤ ꯄꯥꯝ ꯂꯥꯏꯟ ꯍꯥꯏꯗꯤ ꯄ꯭लेन ꯅꯠꯇꯦ ꯂꯥꯏꯟ ꯍꯥꯏꯗꯤ ꯁꯤ ꯖꯤꯎ ꯂꯥꯎꯔꯅꯦꯕ ꯁꯤꯁꯦ sina matak lisana phidi phaida si je mon mon lauro gane si pami si oi lauro phidi phaida nang te badai asida liadi nang phajaro ye si jaw bai si phaja to to ye ba bas laiye ai khangdrabo wow phaja phaja ba jam lai re piro ne ke tawdi piro nang pai ge ai je mon da pai wa be mong na ta hre mai se phare phare khoi je chaluge mayam khoi daminal dukan kom la khoi tarubi gi di lai re sweetie gai gai gi lai ba gi aha sweetie gi lai re tarubi gi ai ga gi kom daminal dukan da la e ai di ang khoti khanjare si chuni je pura ul gi ne aba lai ga sala dana se ai gi dress ga su pura matching ho re se machu mayam da lai to su si sum mata cha re ai gi oina Tommy o huini hega chang te ba ang hiu do da akhoi hoji hidak logge aina changai ta do gi da Tommy ne pu ra se khoi ja bye bye khoi ta sen oi di loi ni na tra mayam akhoi hoji ado jaima oi dei thoklakna ne ko hoji lambi da chali ai gi di ne kem laidre slegam ko laire khoi tarubi su jam laidre khoi sweetie su jam laidre aba do dum hidak langta ma laiba de sum matam je thenge do matam se yang do hoji ne tarubi ma pu do na chau ba do cha ge hai adum pijarani degi ai khesi ra kaino kainom cha ni degi halani sweetie tarubi pu do cha ge ai se chau ba se phaja phaja ba phol mo me koi tarubi se puno na ma se amakha cha ge se khalo amakha chawbam phul khalo ram karam ka si khalo si ti si je si ni si ge si je ang cha lo achu ba de se chu ba to se ta mare da si ka dang bet bet law ma re ai mo ta khala lo ge
ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯔꯨꯕꯤꯒꯤ ꯄꯨꯟꯗꯣꯟ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯔꯦ ꯆꯥꯔꯝꯗꯥꯏ ꯅꯣꯏꯁꯨ ꯂꯣꯏ ꯆꯥꯅꯤ ꯍꯥ 70 ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯇꯔꯨꯕꯤꯒꯤ ꯀꯩꯅꯣꯅꯤ ꯃꯌꯥꯝ ꯁ꯭ꯋꯤꯇꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯆꯥꯍꯧꯔꯤ ꯑꯩꯅ ꯁꯤꯒ ꯄꯨꯂꯥꯎ ꯆꯥꯔꯒꯦ ꯍꯧꯖꯤꯛ ꯂꯩꯔꯛꯄ ꯄꯣꯠ ꯈꯛꯇꯅꯤ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯛꯑꯦ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ